Ngasidi khangminarasi aruba ahakpa kanglon laiwa tinwa ahanba maktada maikei yekcha mayam khwai pumnamakpu aina aigi YouTube channel asida mayambu taramna ukchari kanglaicha mayamna aigi YouTube channel asibu like share amasung subscribe tawbiduna aibu tawna hapibagidamak mayambu aina hanna thagatchari Maitei macha kanglaicha mayam khwaigi khajitang oirabasu mateng khara tawjaba ngamnaba thangjariba khongthang asida mayam su saruk yabibagidamak mayambu aina kanglaicha ama oina hanna thagatchari Ngasi mayam khwai pumnamakki mafamda aigi oja guru singgi thawjaldaki aina tanpangjarakpa haijarakpa khangjarakpa sintha aruba ahakpa kanglon khara thamjage aina yamna khangi haibagi wafamdi nachade mayamgi matenggi damak asum khara aina khangjarakpadu share tawjaba khaktani aigi pandamdi aina oja guru singdagi khangjarakpa kayabu kanglaicha singgi khara khajitang oirabatu mateng oiba yagadra khanduna mayamgi mafamda thamjabani asigumba aruba ahakpa laiwa kanglol sing asi sijinnabada hekta tarai tawbiganu kanagumba mioi kharana kalak mihau chawba taipangi minam langda thuduna ipa ipu ahal lamal oja lai guru singna asuk Luna chengna thambiram laba laiwa tinwa kaya si yamna tarai na chendal lambida mantikna duna sijinnaba thegnaje yaragadi asigumba kaya si tawbidabana yaifaba oigani mayamgidama taipang mapu mahaki mafamda langjabagi masak oiraklabada nongmadi soidana mapu mahaki michei mayoknarakani asina tunggi punsida yamna akaiba lakpagi akiba leye aina thamjariba wahi wata kaya asida soikiba lankiba hairoidaba haidokiba haigadabana haihodabana chingba soikiba lankiba wahi karal chatkiba kaya yaurabasu mayamna maitai macha iyekcha amani khallaga ngakpiyu haina hanna mayamgi mafamda aina khurumjari adudi khangminarasi angang oidanabagi thauram laiwadi lainingthau khamlangba yot ahingbabu chagem saibagum saiba nungbu thum tuppagum tuppiba sorarengi chirong panbabu ut tumbagum tungki Gurugi yathagni tumu chanapamdi asigi laiwa kanglol asigi angang pamdaba nupi oibi singgi angang oidanaba laiwani asigi laiwa asi nupi oibigi oigi khutta tare lak solaga macha poktabane yamna luba khamlang bagi laiwa mingthaini Kutta solaga khoidauda hanna nantarabadi punchigi oina angang pokte angang yaude amuk khangminarasi angang yaithananabagi thauramsu laiwadi hai mipong ting hai mirang thang tummo guru hai gurugi thangne phirak khaina thangne khaitharo Chanapamdi asigi laiwa kanglol asidi angang pamdaba singna soiduna angang oikibada angang oidanaba yaithanabani asigi laiwa asi thangda solaga ising asengba kharada thang aduna nupi adugi pibuk nungni khallaga otlaga isingdu nupi oibi aduda pitau angang yaithabane kaiduna tabane amuk khangminarasi puk chakling phananaba laiwadi yot chakhaba nungchit chakhaba maini khamlangba mikhaironi ima lemelen sidabina kungarakpa khungumbiu uchek langmai langbagi thongni ha
gurugi yathangni chanafamdi asigi laiwa kanglon asidi nupi oibigi iman chatpa ipai hauba laiwa phanaba laiwani nupi oibigi iman chatpa ipai hauba pukchagringna yekpada asigi laiwa asi chaningda hanna solu abane pukchagring na areng atin tauwa phanabasu khangminarasi laiwadi hong nungdraubi nungaire maringi sengbung khoidongba set kayu sekak kayu guru suru tumu gurugi yathangni chanafamdi laiwa asigi laiwa kanglon asidi pukchagringna areng atin tauwa phanaba laiwani pukchagringna areng atin tauba nupi oibi adugi chaningda hanna laiwa asi solaga sorna kamu phabane narasi pukchagringna na puknaba yekpa phananaba laiwadi hai kakching macha yotning thau pumna yotke taubasu pumna yotpa ngamdre thangna yange taubasu thangna yanba ngamdre tana thinge taubasu tana thinba ngamdre hai kring soiba yadaba gurugi yathangni chanafamdi asigi laiwa kanglon asidi pukchagring phanaba laiwani kege angangbagi mana ani heklaga khubak anida longna mamam haplaga asigi laiwa asi taretlak solaga sorna kamu kege mana anidu amuk punna upsin minaraga laiwasi amukka solu kamu aduga nariba mi adugi chaning mapada mompak makhada thamu pukchagringna naba yekpa phabane khangminarasi ising yapamgi matangda laiwadi wangugi warokta nungugi nungbu lei nungbi nangi namingdi nungai nungchel kawi set kayo sekak kayo gurugi yathangni chanafamdi asigi laiwa kanglon asidi ising yapam phanaba laiwa kangloni hiden taret tagi hantha na ising taret lak soklaga asigi laiwa asi taret lak solaga nomagi ahum lak tauna thau phabane kanabane amuk khangminarasi khwang naba phananabagi matangda ipai nate thipai nate ipai ni laiman nate thiman nate laiman ni gurugi yathangni handaba yade hallo gurugi yathangni chanafamdi asigi laiwa kanglon asidi khwang naba khutang naba chikpa phanaba koknaba aruba laiwa kangloni hangam thau kharada asigi laiwa asi taretlak hanna solaga nongmagi ahumlak thaudu tayu noyu aroibada hantha na thaudu tayraga loisillu khwang naba khutang chikpada phabane kanabane yamna arubane mayam khwai punumakna aigi video blog asibu like share amasung comment tawbiyu mayamna aigi video aigi YouTube channel asi hanna share tawbiyu maitai laipak sinba thungna sandokpada mayamna aigi mateng pangbiyu mayamna aigi YouTube channel asibu subscribe tawbiduna aibu hanna thauna hakatpiyu asigumlaba luraba maitai inat kaya si kalhona na ba mangkidana bagi hona bada mayam so sarukya biyu amuk khangminarasi khom thoktaba phanaba laiwadi khom nang mamangaida guruna khubomda sinai nahaki namingdi sikhomai kawi atia guru sidabana hangba thongni chanafamdi asigi laiwa kanglon asi nupi oibi singi khom thoktaba amasung khomda hoba phanaba laiwani asigi laiwa asi chanaba sing mapak ahumda
ahum lak solaga numit tarit ni chau khom thok taba amasung khomda hauba phabane yamna kanabane amuk khangminarasi khomda hauba phananabagi matangdasu laiwadi hai chap haya chap kham nawa chatngai gi wani khong khubomda matau ne set kayu set tumu guru gi athangni chanaphamdi asigi laiwa kanglon achi nupi oibi singi khomda hoba panaba laiwani yet lomda khomda hoba oirabadi yet ki khutta cholaga yet ki khubomda nalo oida khomda hoba oire oigi khutta cholaga oigi khubomda nalo payo khomda su ahumlak solaga kamu phabane amuk khangminarasi hakchang noikhatpa chaukhatpa phananabagi kanglon laiwadi pengnoiba sanoiba jingjau koireng hibuba peng jiri chitharo gurugi athangni chanaphamdi asigi laiwa kanglon asi hakchang noikhat chaukhatpa phanaba laiwa kangloni nungti numit khudinggi asigi laiwa asi isingda ahumlak solaga nongmagi ahumlak tauna phatriba phawba thau yamna phabane arubane kanabane amuk khangminarasi yagi laina phananaba kanglonsu laiwadi tin nangi namingdi tilik sidabi kawi ya nangi namingdi sarugi hanjaba kawi hana pokpa lai ainadi kendraga kona pokpa ya nang kenba yabra khamlangba chiksillu gurugi athangni chanaphamdi asigi laiwa kanglon asidi ya chikpa ya naba phanaba ya punsinaba laiwa kangloni ayuk ya hawbada khong laipak kadringaida seliba phida phiron taret theptuna lolaga laiwa asi ahumlak solaga yana hang haina chihu yagi laina kopane yahawbada hanna sonduna chiktuna sanawo kanabane arubane karigumbada mayamna hainingba hangningba khangningba laibirabasu comment tawbirakpa yagani aduga karigumbada yamna aruba mayamda khanganingdaba wafam laibirabadi mayamna aigi FB-da oina message tawbirakpa yagani mayamgi privacy gi mambal aina thamjagani aigi FB gi link aigi video asigi description da hapchakhrabani amuk khangminarasi mit naba mitki anaba phanaba lai amangba khaidoknanabagi matangdasu laiwadi soren apumbi soren nonggauba soren nakoi ahumni chaida tonge chai ngauba lada tonge la ngauba nuksitta tonge nuksit ngauba taipang panbagi ayetpa khingaiba pumnamaksi nakoi ahumni haye nakoina yetlaba matamda lukmai ahumgi kabok laton ahumda haptuna khangin phamda thaduna nakoi ahumgi nachinjak piraba matamda namana napana kauba maikeida thuna yangna chatkadabane ingkhol asida amuk hanna changakpa yade haina thangna wakhairabani chanaphamdi asigi laiwa kanglon asidi lai amangbana yetpa mit ngawdong leiba wanana phauna amadi napina chingbagi matona thinduna ayetpa piba khom thoktabagi awaba angang pokna sira tauba imungda yaikhaiba manghada angang loinaba punamak phanaba laiwa kangloni lukmai ahumdagi kabok khara lairaklaga laton ahumda khara haptuna akatsel amamam maira amamamga haplaga khangen phamda asigi laiwa wari si liraga numidangda thado
mi kauba matamda khaido'u layi taret thangna chinglamu layi chingbagi wahaidi mamangi video da hapchakhrabani mayamna yengbiyu layi khuchingdi aigi lomdagi layi manga chinglaga manga suba layi phawba chinglaga handuna layi anina karakka chingu khangin phamda umang wamangda natraga mangda thadokpasu yaye yamna arubane hairiba lai amangba khaidokpa haiba thauram asidi thamoi sonba amasung isa ngakthokpa haitaba mina tobidabana yaipaba oigani khajikang soikibada isada teksin hanjingali arubani cheksin biyu mayamna amuk khangminarasi buddhi loksing phananaba wakal loksing chokhananaba laiwadi hung mi mapu chirai ba miyan thang laikang laba chirai kangsuk suba tubat khaibok sega phian che hari kang sukang gurugi yathangni chanapandi asigi laiwa kangon asidi wangangnabada apanba leitana ngangba ngamnaba kaudanaba loksing maira pagatnaba laiwa kangloni nungti numit khudinggi peruk mana tareta asigi laiwa asi taret lak solaga chawo phabane kanabane amuk khangminarasi hidak langthakki matangdasu hidak langthaksu khara khangminasi ahanbada chaba tumdaba lengba thinba koknusit kabada haigru sugairaga lawba khudol lawba mahida khudol ahum mahida sing mahi chamos macha ama golmoris khajik khaka thum amuba haibadi kala namak kharaga hapuna laikhairaga taklabadi yamna pai kanagani ani subada napu machu kaba anaba haibadi jaundice haina mayamna khangnaba anabada samba pambigi ukudu gram chamada ising liter ama hapuna putlaga ising aduna saruk manga thokpagi saruk marita ngaiba phawba putlaga lawba mahidu nongmagi anirak tauna numit taret ni thaklabadi yamna phagani jaundice amuk atei hirak sijenadarasu yagani ya ahum subada hakchangda humang lai thungba pugri thungba hakchangda yamna hakatchaba skin allergy tawbada nimmanadu urumda kanghallaga kupna takhairaga lawba makuptu tairabadi hakchangda yamna thuna phahalli kanagani haujik matamgi thokliba manam nungsiba telkam powder ga tangkhai yanchinnaraga tairabasu yaye manam nungsibana kauganba hakchanba memory loss sonba memory loss oiba ahal oirakpagi peng choibagi anabada kohi yamna kanaraba sida hidakni nungti numit khudinggi ayuk karigumba amata chadringaida kangang amada kohi asengbadu khara tairaga tilho makup khara haplaga chaba aduga pungkhai ama kari amata chadaba adu oirabadi kauganba memory power sonba memory loss oiba ahal oirakpagi peng choibagi anabada kanagani kokani larik laisu tamba angangsinggi oinadi sida hidakni manga subada low pressure gi anaba hakchangda i watpa charabasu machi oidaba mayang yamna kanganba yanggangba anabada chingsu mana anaubadu yamna kanaraba hidak machalni chingsu mana anauba mangaga khajing atekpa gram chamaga ising liter amaga munna putlaga saruk manga thokpagi saruk amata ngaiba phawba putlaga thakpa yamna kanaba oigani hakchang kangsinba phagani hakchangda i watpagi anaba phagani low pressure gi anaba su phagani ya adubu cheksingadaba mana high pressure laiba mina di asigi hidak se sizinabiganu yamna phataba hidak asigumba khangbada yamna kanaraba atei su mayam ama leiri atei di aigi matangi video blog asida mu hanna khangminarasi ayum sidaba mapu